Bana thombada IRB gi personnel amalai khidre ngarang namidang pum 8:05 rom tarakpada Imphal Ukhru lambi gi Chingnaba Tezpur gi Laishemba Mahikol manakta khongna chatpa manga suba IRB gi thangjam Samananda Kunthagamapan apokpa TS Bokul Jau Kauba Sikong Sengmai degi personnel ama Sawombung lomdagi thorakpa Activa amana thomlambadagi soktuna Bavina Hospital Chingnaba horakpada kanmangamdana laikhidre hari thodo sida mahaka chaminaba thobal athokpa makha laikai yumnam herojit kuntraga nipan apokpa Wai Kulavidu kauba personnel amasu sokpadagi laikanari hari thodo sigi matangda lamlai police na case ama lokhatkre UZ ama fare ngasi numidang police control room dagi thorokpa cherol amada koireng na luchingba UNLF ki kongba khetri laikai dagi konsam Romesh Nifugamari kauba kedar ama Lilong Thong area dagi fare 4-wheeler amaga konana fare hari KCP PWG na wafam khara thamlakli Kanglaipa Communist Party PWG na MC Unification gi PRO chinghai nganbada ngasi thorakpa cherol amada Goti Mayum Priyanka amadi imung manung na lupta changjaraktrabadi akan machairak piragani hairi cherol asin hai haukiba numit kharani mamangda lalolup asina fataba thabak chatharambagi damak lupta changjaraknaba khangankhrabasu ngasi fawada Thobal district Babu Kaithel Khong ahanbi dagi Goti Mayum Priyanka kungamanga apokpa G Priyo changjaraktriba si athuba matamda changjaraktrabadi lupna mahak amasung mahaki imung manungda akanba ahakpa mawongda khut tharagani haidi lupna fataba thabak chathaminaramba miyoi sing numit mangani gi manungda changjaraknaba khangankhibagi matung ina mayang Imphal thana awang laikai dagi takhilamba Torres kungahumdoi apokpa T Robindro di matam chana changjarakre loinana Makoina chathaki bathawongi video viral oikhibaduga mari leinana masagi maral yajana lale amasung ngakpi na bahaijirakhi haidi lupki oina di changjarakhraba singmu ngakpi kanbigadabani haiba chanak lonchat ama leiba amadi mahak masana lupta changjarakhrabani na lupki central committee na mahaki mathakta thamlamba ahakpa chairakpi na bagi khongthang adu komthoklai haidi adumakpu makhata na mahak na miyoi bagi nupi oibigi amadi kanglai khunagi mangnaba siguma thabak tawraklabadi ahakpa chairakpi bada masana yajare haina lupta achepta thajaba thamlamki Lupta changjarakhtuna masagi maral yajakhaba touristi lupna tekta kaidana imung manungi miyoi singda khusinakre hari adubu Goti Mayum Priyanka da aroiba oina changjaraknaba piriba matam asida changjaraktrabadi mahak amadi mahak pulosinuna thamliba imung manungda lupna amamamta oina ahakpa chairak piragani hari khunai sibu amadi nupi khunagi awangba thaki lichat sajatpu singtharibi hojikna mirot michen oiribi mahak pu changjafam piramba miyoi amasung imung manungda su lupna henba miing thamgani hari Lupta changjaraktabagi khut tharakpada laikai gi mera paibi club ki thomi amasung kanglai miyamna wakat mifam amadi wakat khongjang amata jangsin biganu haina su cherol asina makha tari Myanmar lalmina well at township ta atarakham laitina nongthak dagi landa chathaduna miyoi mapan Hatkhre Myanmar gi Saigang region da laiba well at township ta Myanmar lalmina nongthak dagi landa chathaduna chahi mari gi angang ama yauna khunja mapan Hatkhre hari Wetland Information Network na phongdorokpa warol amada Myanmar lalmina well at township ta laiba micham singi yum kaya amasung changjafam lauduna lairiba relief camp singda atamnana landaki huntage Air Force na well at township ta laiba Sito village ta pound chani yankhai lumba bomani thada duna micham yam adubu hatkibani hunta lalmina bom thada duna hatkiba singi manungda chahi humputara suraba uv yun wai ma ki chahi humputara surabi loinabi Domin ki chahi kunga manga suraba Jairtun amasung masang maming khangdaba miyai chalabi nupi amasu yauki huntalan migi landa aduda khunja manga aso panangkhibada natana yum ahum amasung gari ama yauna amanga ta thowan khari huntalan mina numit manga nigi manungda paksana nongthak dagi landa chatharakhibagi manung chana tha sigi taraga humdoi da su Saigang region gi thangona tike maya da laiba Tenebo village ta numidang pung 8:05 amasung pung 8:36 chatpa matamda bom ani thada duna landarakhi bom ani thada duna landakhi baduda miyoi mari sikhibani huntalan migi landa adu tha sigi taraga nipan ge ayuk fawa chathakhibaga loinana ayuki pung 10:30 rom tabada thid sign village ta drone sejina duna landakhi hari Wallet Information Network ki head ko naga Lena Myanmar Lanmigi Light Infantry Battalion taragani thoina suicide drone ani sijinaduna Buddhist lamboiba amasung angang amasu aso pananghanki hari Myanmar lenga ki mayakta lanthengnariba ethnic rebel singna hunta gi lanmising khunja singgi ithai laukhong singda changsilakle haina phongdokpaga loinana checksina leina bawafam sing thamki Sankai thumkhai gi chaitheng nanglaba oil dealer singi waka December 19 fawbugi manungda chunaba thabak lokhatragadi oil pump thonglon gadauri December 19 dagi 19 fawgi manungda mari leinaba authority na matik chaba thorang lokholaktrabadi petrol pump sing thong lolagani haina Manipur Petroleum Dealers Fraternity na phongdorakli hiramasiga mari leinana thadorakpa cherol amana hai petrol pump singda sankhai thumkhai ga mari leinana bom thamjinduna aki tujungba pokhanbagi matangda December 10 da Manipur gi governor da
memorandum ama pisindu na matik chaba thorang lokhat pina ba haijaki laibak thibade hojik fawba state authority ki maikai digi hiram asiga mari leina matik chaba thorang amata lokhalakpa leitri nakala maramda puba thangba ngamloida ba mawngda senkhai thungphai chatharakpana petrol pump hangliba singi punsi khudong thiningai oirakle ba phibam asida kupna khannaraba matungda manipur Petroleum Dealers Fraternity na state asigi tungan mafamda hangliba petrol pump pumnamak matam chupagi oina thonglo naba firef lawrakpani petrol pump hangliba singna lenga ki authorized agent oina miyamda petroleum production fanganbagi thodang lawduna lakpani haina palladuna cherol asina hai lenga na lepa mamalda petrol amadi diesel yonbani petrol pump singna apam mongda mamal hongdok hongjin tawbangamde masegi sumathakta value added tax oina petrol liter amada lupa 19.56 amasung diesel liter amada 10.11 lenga kidamak lawri senfam asi changnai na state ki sengau da changhalibani hauji petrol pump dealer singna makhata na miyam da thau fangana bahona bada ka hena khudong cha da ba mayuk nare haina palladuna cherol asina hai nakal amarom da lona yada ba mong da senkhai thumkhai gi thabak chatharakli atopa nakal amarom da lona yada ba kangbu da selpi haibagi dama authority singna samon torokpaga loina national security act NSA panbagi fibam da leiri Oirakliba fibam asida tangai fadana petrol pump sing thonglon bana tana atopa pambai leitre dealer singna hojik siba amasung hingbagi langdaida leplaga mathau tauri tangai fadana pump thonglo lingai matamda thengnagadaba khudong chadaba sing adugi damak nungai taba pui adum oinamak leibak miyamda dealer singi awaba khangbi duna hiram asida mateng pangbiu haina appeal tawrakli Kukising na torbungda wakan mi fam duna khongjang jangsin gadauri buffer zone balatawi haiduna indigenous travel leaders forum ITLF ki thorang makhada Hayang December kungani thogi ayuk pung 13 tabadagi torbungda kuki miyam na wakan mi famduna khongjang changsin gadauri ITLF na thadorokpa cherol amada hayang pangthokadari ba wakan mi masida kuki jo community gi ahal sing nupi sing naha sing civil society organization sing amadi church leader sing pumna mokthorak tuna sarukyana ba appeal tawrakli buffer zone ikai khumna gadabani aikhoi peace amadi safety pami haiba demand tawduna khongjang asi changsin gadabani hairi ITLF ki maikai digi maitai singna Itata na buffer zone bala tawba thawong chatharakli ba si akan mamong na yaningde buffer zone bu party animak na ikai khumna gadabani masibu ikai khumna daba haibasi thokliba conflict asi amuhan na sathi rakna bagi maram oigani hairi buffer zone lansilaktuna kanagumba lamhen tuhen ba kharana bomb plan tawsile haibagi report dairi asigumba thawong asina micham miyam da mi paiba pohan badana tana Christmas kumhai asibu akai atoi thohan na ba thawoina sinba tharangi festival asi kuki jo miyangi khwaidigi senglaba Dharmagi kumai amani hainasu indigenous travel leaders forum na fongdorakli panba yabadi haukiba December 13 ki numidangda kuki khulai paibasingna fogokchau ikhai tamna akanba mawngda landarakkhibani loinana kuki jo council nasu mitai IDP sing resettlement tawba yarwe haiba akanba wafam thamkhrabani Tagi mathakta wild chatharagani United Nations ki International Court ki Justice na Myanmar junta lenga ki mathakta wild chathaba horagani hairi United Nations ki makok thongba court ama oiriba International Court of Justice ICJ na Rohingya community bu paktak na mihut chathagani haina Myanmar junta lenga ta maral seiraduna mathang thadagi wild chathaba horagani haina court asina phongdokre report asagi matungina ICJ the South Africa na Gaza Israel na miyot minay jathaki haina thagalakhiba case amasu wild chathanaba case amasu thangalakhi Africa gi Muslim leiba ama oina leiriba Jambiana Myanmar gi mayokta case ama thangalakpaga loina mathang chahi gi January 12 dagi 15 fawba chaigol ama chathaba dawribani hairi Islamic Cooperation Organization na sagoladuna Jambiana kumda 2019 da Muslim Rohingya singda Myanmar lenga na paktak na genocide chathaki haibagi maralda ICJ da case ama thangatlakibani adum oinamak Zambia gi charge asi Myanmar nadi yumfam yaudaba aranba pauni haina phongdo libani UN gi ICJ na thamlakpa statement amada mathang chahi gi January da chathagadoriba hearing adu minna uhoba singna thamlakpa warol sing amadi expert singna phongdorakpa warol sing adu kupna nainaraba matungda chathagadabani hairi 601 da tharamba popi sing manghan kre kg mapal lumba ID fanglei Security ka punba khudpuna leptuna chatharakpa operation singna chingi area singda ain kaina lam acre 601 da tharamba popi pambi singyan thatuna manghan tahan kre amadi thawbal da chathaki basas operation da kg mapal lumba improvised explosive device IED phangmangam kre haina ngase police ki source amana phongdorakli official oiba pawgi matungina Ukhrul district da chathakiba joint security operation amada security forces singna khwaidagi chawna amadi maipakna khul tara da ain kaina lam acre 559 da tharamba popi pambi sing manghan tahan kre hari khul sing aduli jan amasung Somdal police station gi manung da leiba khul sing adudi LM block yawlen lamlai chingfei Songpen Mulan Tora Changphung Tainem Fali amasung changta khul sing ni hari masigi mathakta hariba popi thabam sing aduda saramba lautang sang marfugani thoi su mai thaduna manghan tahan ki hari
हिरम असिगा मरी लेनबा पुलिस स्टेशन सिंगना FIR अहुम रजिस्टर तौख्रे मसिगी मथक्ता अतोपा जॉइंट सेक्रेटरी टीम अमना कांगपोपी डिस्ट्रिक्ट की मनुंग चना लेबा एल साइमोल चांगनोमफाई अमसुंग ST आइमुन की चिंगसांग परिंग दलम एकर निफुगनी थोइदा आइन कायना थारांबा पोपी पांबी सिंगान थतुना मांगन खिबगा लोइनना मफम मदुदा सारंबा लौतांग संग कुनसु मांगन तानखी अमदी सेक्रेटरी फोर्सेस न मफम मदुदगी थुम पैकेट तरागा मंगा फर्टिलाइजर KG मंगा नापी हिदाक लीटर मंगा अमसुंग पोपी की मरु KG मंगा फंगबंगम की हाई स्टेट असिदा वारुन ड्रग कैंपेन की मखादा चंगसिलखिबा ऑपरेशन सिंगी मतांगदा पल्लदुना नार्कोटिक अफेयर्स ऑफ बोर्ड नाफ की SP वाथम बासुना फोंदुरकपदा हौकिबा चही निपानदगी हौरगा चही असि ऑगस्ट फावबदा नाफ अमसुंग सेक्रेटरी फोर्स का लोइनना पुना लम एकर लिसिंग तरागा निपान गा चनी गा तरागा निथोइदा आइन कायना थारंबा पोपी पांबी सिंग यानथत पंगमखिबगा लोइनना पोपी थाबदा चेनाबा मियोइ लिसिंग अहुम गा चनी हेनबा सिंगी मथक्ता FIR पांदुना फाखरे हाइना फोंदुरकली अमरम दंगसी इम्फाल ईस्ट डिस्ट्रिक्ट की थौबाल दाम पुलिस स्टेशन की मनुंग चनबा मोंगलहम बेच अमसुंग मसिगी अकोइबा चिंखोंग सिंगदा सेक्रेटरी के अपुन मथीम अमना सर्च ऑपरेशन चथाबा मतमदा KG मापल लुम्बा IED गा लोइदना 12 बोर्गी लाइफ राउंड अहुम अदुगा कापथोखरबा नोंमै टोकनिंग सिंग फंगबंगम की हाइना पुलिस की पाव सिना फोंदोरकली PM मोदीना क्रॉस बॉर्डर इन्फिल्ट्रेशन सौगतुना नॉर्थ ईस्ट मियाम की आइडेंटिटी मांगहनबा होनबसिंगी मथक्ता वार्निंग तौख्रे प्राइम मिनिस्टर नरेंद्र मोदीना अवांग नोंपोक भारत की स्टेट सिंगदा ऑपोजिशन आइन कायना चंगसिललिबा मियोइ सिंगबु सपोर्ट तौवी हाइना मारा सिरदुना मपालमदगी आइन कायना स्टेट सिंग असिदा चंगसिललिबा इन्फिल्ट्रेटर सिंगना एंटी नेशनल ओइबा वाखलुन पोखहंदुना हारिबा स्टेट सिंग असिदा बालिन सोली हाइखी प्राइम मिनिस्टर मोदीना गुवाहाटी एयरपोर्ट अनौबा टर्मिनल बिल्डिंग अमा संगाबगी थौरमदा मियांगी मिफमदा वांगांगलदुना हाइ ऑपोजिशन इंडिया एलायंस ना फोंगना सिंगनादुना एंटी नेशनल एजेंडा सिंग सिजनरी सुप्रीम कोर्ट ऑफ फाउबनसु मखोइगी तोंगान तोंगान जजमेंट सिंगदा इंडिया दा लरिबा इन्फिल्ट्रेटर सिंग लौथोंगना होनबरी PM ना मखा तारदुना हाइ ऑपोजिशन पार्टी सिंगना इंडिया दा मपालमदगी चंगसिंदुना खुंदारिबा सिंग गिदमक उकिल फाउबनेक्तुना कोर्टा इन्फिल्ट्रेटर सिंग असिबु लेबासिदा सेटल तौहनबा होनरी प्राइम मिनिस्टर मोदी की वाफम असे इकुइ कुइदना बांग्लादेश की यामना ममिंग चलबा मियामगी लुचिंगबा खरना अवांग नोंपोक इंडिया की स्टेट सिंग असे इंडिया दगी तोखाइ तहालगनी हाइना लाउखिबा वाफम सिंग अदुगा मरी लेनना अवांग नोंपोक की स्टेट सिंगदा क्रॉस बॉर्डर इन्फिल्ट्रेशन चथरलिबा सिदा ऑपोजिशन ना फोंगना सौगतपगी ममी तारी हाइना फोंदोकी मोदी ने इलेक्शन कमीशन ऑफ इंडिया ना चथरिबा स्पेशल इंटेंसिव रिविजन SIR गी मतंगदा पल्लदुना हाइ SIR असी इंडिया पुंबगी ओइना यामना सेंगना अमदि चुमना इलेक्शन पांगथोंगनबगीदमक सेंट्रल गवर्नमेंट ना लौखतखिबा खोंगथांगनी मसिना इंडिया की अवांग नोंपोक स्टेट सिंगदसु SIR तौदुना मपाल लमदगी आइन कायना चंगसिलक्तुना लेसिलिबा मियोइ सिंग खंदोक्तुना इंडिया की सेंगलबा डेमोक्रेटिक अमदि एडल फ्रेंचाइज चुमना पांगथोकपा ngamnabagi खोंगथांग अमनि मरम असिना गवर्नमेंट ना पाइखलिबा थौरांग असिदा एंटी नेशनल ओइबा वाखलुन सागतुना ममांगदा तौखिबगुम बायलेंस अमसुंग तंगदु लेता हंदबा थोहलकपगी मथक्तसु अकनबा वार्निंग तौरी मांगना हाइ हौजे हौजे असम यावना अवांग नोंपोक इंडिया की स्टेट सिंगदा चाउखत थौरांगदा माइपाकना चंगसिलिबा असि गवर्नमेंट असिना स्टेट सिंग असिगी आइडेंटिटी कल्चर अमदि मेहरोलदगी लेरकलबा स्टेट सिंगी कल्चरल हेरिटेज सिंग ngaktuna thamba asisu maram amani PM Modi na makha tarduna hai BJP lengak leiriba makai awang nongpok India gi state singda ain kaina amadi anti national oiba encroachment sing tawdanaba honagani masigi mathakta government asina yumlonariba lebak singdagi ain kaina changsilakiba mioi singbu masak khangdoknaba kana honari aduga ain kaina leisilamba mioi khudimak masagi maramda halankhigani haina miyamda thajaba piki faba khunai amagi damak masa faba thaksi khasi leiba naha kaya mathautai Dr. Sarangthem Ibom Chabu Indian Police Service IPS promotion fanglakpada Rims Road to leiba punba fitness center na sinduna harau thayamna okpagi thoram ama gym asida pangthokre thoram aduda punba fitness center gi managing director yumnam helmet trainer sing trainee sing amasung atopa staff sing su sarugyaki thoram adu da Dr. Sarangthem Ibomcha IPS na haikibada horaliba na oiriba sing na mayai kabani sadagi lapthokna leina honabada gym na singthaningai oiba mong da mateng pangli gym haibasi sumnagi hakchang fanaba du khangnate mafam asida thaksi khasi suningthina tambiba matamni afaba khunai amagi damak masafa ba thaksi khasi leiba naha kaya mathautai apunba fitness center na chahi khudingi oina pangthokliba transformation challenge asi yamna singthaningai oiba competition amani pungning wakhal amasung hakchang fatabana awa तागदबा कयादगी कनबदा जिमना अचौबा मतेंग पांगली मयै काबा चिंजाक चादबा हकचांग अमसुंग पुनिंग वाखल फाबा खुनाई अमा ओइनबा जिम सिंगनसु अचौबा थौदांग लौबगी दमक थागतपा फोंदोखी।